aham adi kanana bu support on nisi ki line de ka agi adu therapy to matung de sok ning jang de okay mina nang jinu pini hana hara kan ka ning jang bigi mo ung de to aduga support phangri kan di sigi wakhanjina si dang khan leraga atop thabak tok thokpo ngam da oi bra ngam de sia seng na ha ni ngam de haidi aina honaning ba kya le su ai ngon da haidi ai isa phau semjaba ngam dri ngai sida aina atop lamjaning de to kai gino ha kan ai je soira bani ko khan ba kan da haidi yam ha ga education de yam tina sokle la khanjaru ba de ti numi mari ni mangani chatpa ngam da bida phong da tar lai ko khan je si khan gre ha ma kai gino ha kan ai si achaw operation ma woni na adu ga di nungala kan di kaisu lai Hi, welcome back to my channel. I am Dr. Nihar Sinam. Sigi video sida Mr. Rajkumar Yaisnagi interview magi trans male amo oibagi magi life ki short story share tauba magi experience and mana masase biologically female amadagi male the transition taunaba hotnabagi journey gi story share tawase sigi interview sida yengminasi gender dysphoria haiba problem se mi amase wrong gender gi body da poklakpa female body da poga magi mentally di male oizaba or vice versa sibu gender dysphoria kawi sigi condition se leba kanda masagi biologically pira iba body do hainaroi doine because male amo oraga female body da pokpogumani female amo oraga male body da pokpogumani so sidai sida sigumba individual say life the problems am face tawi and masagi identity do adu chana naba body is semdok naba hotna bada surgeries kharagisu mateng lawi so Rajkumar Yaisnagi sigi journey and magi experience and mana face our problems and sigi transition to number treatment how would gi magi life say kam change la I have do adu matang da interview ma yeminar se da somgi ming do ke ba Rajkumar Yaisna somgi kari operation tawri no breast reassignment surgery haibi di breast removal haina hainai ko natraga sex reassignment surgery natraga chest masculinization surgery chest to male gi type to unthok ko adi amana mo chest contouring surgery haina chest ki shape to semba adi nangi kamai ka into nangi operation to wei kino se journey se kam kan dagi operation to ge gan khalakke ai operation to gen khalak je koi ra ina hadi smaina as a trans man amoina identify isana tawjaba matam dagi ko adum ai isana nupa moina hingena khalak da ina smaina operation je gen to so adu wakhanda dum childhood matam dai dum gyan taraba natraga school ga tambal ora kanda college matam daga tawrira natraga pi ngai dai dum power aba hadi adu kanda di trans man ne habagi concept pura di understand tawro moidana so into community lay kan di pi inganda chahi manga tara da di khana moi ko but isada feel tawbudi dum kam kan charok ma kam kan di class 5 adwai dagi hadi aina isana pasana gyan ta hadi sina phai phatena khalak matam da adu dagi dum hauri isana okay hadi ai je smaina hadi nupi oina posu nupa gi hadi feel jangon phauba ko okay smaina isana pamja ba je sini habada adu kan dagi na gyan tar padai dum khanba hore okay aduga singuma sign to was sometimes yum da community da kitang problem laina ba yawi ko adu horror pada di misunderstanding khar laina ram gani ko na tung da di isagi family na dum hasan support to bra kamai toi aham adi kanana bu support on nisi ki line de ka agi haidi agi imung manung de hauna support je lakte be ka hubda ge ado haidi kuina sangna smaina sum oirabani ni isa je oiraroi haidi nupi gi wakhan je chelo su ya da ja sida di ai gi punji je hingau godam da khoi mana yam pakhat greba kamai hingau doino khan da moina legi jama tung da adu de gi di khoi mana haidi kona finally support orak pane ai gi father su support oram de aduga si operation do matam dagi dum support out family gi support yaw ka tawong ngam bane so nata isa su ngam moi be family gi support yaw dana chalaga operation taw thoge di kasu khande ba khande okay daga asham matam wana sigi chahi mam lela ga last family support phamuje kamain phauge
ꯁꯤꯗꯩ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯔꯔꯣꯏ ꯂꯥꯏꯐꯇ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯩꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯕꯨ ꯍꯥꯟꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯀꯅꯥꯅ ꯍꯥꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤ Okay. ꯍꯥꯏꯗꯤ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯌꯦꯡꯖꯤꯟꯕ ꯌꯦꯡꯊꯤꯕꯅ ꯌꯥꯝꯃꯤꯅꯦꯕ ꯐꯦꯃꯤꯂꯤꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠ ꯇꯧꯔꯗꯤ ꯏꯃꯨꯡꯅ ꯌꯥꯔꯗꯤ ꯀꯅꯥꯅ ꯋꯥ ꯉꯥꯡꯅꯕ ꯉꯝꯅꯤ ꯑꯗꯣ ꯐꯦꯃꯤꯂꯤꯅ ꯌꯥꯕꯗꯒꯤ ꯑꯩꯗꯤ ꯑꯁꯨꯝ ꯃꯤꯃꯥꯡ ꯊꯣꯛꯑꯒ ꯍꯤꯡꯕ ꯉꯝꯃꯤꯅꯦꯅ ꯍꯥꯏꯅꯤꯡꯉꯤ ꯄꯨꯔꯥ ꯏꯃꯣꯁꯅꯦꯜ ꯔꯤꯂꯤꯐ ꯑꯃ ꯐꯥꯎꯔꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯌꯥꯝꯅ ꯄꯦꯟꯖꯕ ꯑꯃ ꯐꯥꯎꯕꯗꯣ ꯌꯥꯝ ꯊꯤꯅ ꯄꯦꯜꯂꯦ ꯁꯤꯗꯒꯤ ꯄꯦꯟꯕꯁꯤꯁꯨ ꯄꯨꯔꯥ ꯂꯥꯛꯑꯔꯣꯏ Okay, okay. ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯑꯗꯨꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯀꯩ ꯇ꯭ꯔꯤꯠꯃꯦꯟꯒꯨꯝꯕ ꯁꯤ ꯀꯩ ꯆꯠꯊꯕ ꯇꯧꯋꯤ ꯑꯍꯥꯟꯕ ꯀꯔꯤ ꯈꯪꯕ ꯂꯩ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯍꯥꯏꯗꯤ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤ ꯍꯥꯟꯅ ꯇꯧꯋꯦ ꯑꯣꯀꯦ ꯑꯗꯣ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤꯁꯦ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯇꯧꯕ ꯌꯥꯏꯁꯦ ꯀꯃꯥꯏꯅ ꯈꯪꯉꯛꯀꯦ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯍꯥꯟꯅ ꯇꯧꯕ ꯍꯧꯋꯦ ꯑꯗꯨꯗꯒꯤ ꯑꯩ ꯈꯪꯕꯅꯦꯕ ꯑꯣꯀꯦ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤ ꯇꯧꯅꯕ ꯂꯩꯌꯦꯅ ꯑꯗꯣ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯤꯗꯥꯛ ꯆꯥꯔꯤꯔ ꯍꯤꯗꯥꯛ ꯀꯥꯞꯄꯤꯔ ꯀꯥꯞꯄ ꯍꯤꯗꯥꯛ ꯀꯥꯞꯄꯤꯅꯦ ꯏꯟꯖꯦꯛꯁꯟ ꯑꯣꯏꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯀꯌꯥꯝ ꯇꯣꯏꯅ ꯆꯥꯎꯔꯛꯄ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒ ꯃꯤ ꯑꯃꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯈꯤꯇꯪ ꯈꯦꯠꯅꯔꯝꯕ ꯌꯥꯏꯀꯣ ꯃꯤꯒꯤ ꯕꯣꯗꯤ ꯃꯇꯨꯡ ꯏꯟꯅ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔꯗꯨꯅ ꯗꯤꯁꯥꯏꯠ ꯇꯧꯕ ꯈꯦꯠꯅꯔꯝꯕ ꯌꯥꯏ ꯔꯐ ꯐꯤꯒꯔ ꯀꯥꯞꯇ꯭ꯔꯤꯕ ꯍꯤꯗꯥꯛ ꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯗ꯭ꯔꯤꯕ ꯃꯤꯅ ꯈꯪꯅꯕ ꯀꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛꯅꯣ ꯀꯌꯥꯝ ꯇꯣꯏꯅ ꯆꯠꯄ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯈꯔ ꯍꯥꯏꯕꯤꯌꯨꯅꯦ ꯑꯍꯥꯟꯕꯁꯤ ꯊꯦꯔꯥꯄꯤ ꯍꯧꯔꯒꯦꯅ ꯈꯜꯂꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗ ꯑꯍꯥꯟꯕꯗꯀꯣ ꯑꯩ ꯏꯁꯥꯁꯦ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯅꯥꯕ꯭ꯔꯥꯅ ꯍꯥꯟꯅ ꯆꯦꯛ ꯇꯧꯋꯦ ꯑꯣꯀꯦ ꯃꯣꯏꯗ ꯍꯥꯟꯅ ꯌꯦꯡꯉꯒ ꯑꯩ ꯁꯥꯏꯀꯦꯇ꯭ꯔꯤꯒꯤ ꯄꯦꯁꯦꯟꯂꯥ ꯍꯥꯏꯗꯤ ꯀꯣꯛꯀꯤ ꯂꯥꯏꯅꯥ ꯅꯥꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯄꯥꯡꯍꯟ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯏꯁꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯣꯏꯖꯔꯛꯄ꯭रा ꯈꯣꯠꯄ꯭रा ꯍꯥꯏꯅ ꯍꯤꯁꯇ꯭ꯔꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯃꯣꯏꯗ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯍꯜꯂꯀꯥꯟꯗ ꯃꯣꯏꯅ ꯇꯧꯕꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤꯁꯦ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯁꯔꯇꯤꯐꯥꯏꯠ ꯑꯃ ꯇꯧꯋꯤ ꯁꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯤꯌꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯍꯣꯔꯃꯣꯟꯒꯤ ꯌꯦꯡꯉꯨꯕꯁꯦ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯑꯁꯨꯃꯥꯏꯅ ꯊꯦꯔꯥꯄꯤꯁꯦ ꯆꯠꯊꯈꯤꯕꯅꯦ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯀꯌꯥꯝ ꯇꯣꯏꯅ ꯆꯍꯤ ꯀꯌꯥꯃꯨꯛꯀ ꯇꯧꯒꯦ ꯊꯥ ꯑꯃꯗ ꯀꯌꯥꯔꯛꯀ ꯆꯠꯀꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯣꯛꯇꯔ ꯎꯅꯕ ꯆꯠꯄꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯃꯇꯝ ꯌꯥꯝ ꯀꯥꯏꯊꯣꯛꯄ ꯊꯕꯛ ꯑꯣꯏꯕ꯭ꯔꯥ ꯃꯇꯝꯗꯤ ꯌꯥꯝ ꯐꯖꯅ ꯀꯥꯏꯊꯣꯛꯇꯕꯁꯨ ꯌꯥꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤꯗꯣ ꯍꯣꯔꯃꯣꯟ ꯀꯌꯥꯝ ꯂꯩꯒꯦ ꯀꯩꯗꯧꯒꯦ ꯋꯥꯡꯕ꯭ꯔꯥ ꯅꯦꯝꯕ꯭ꯔꯥ ꯆꯦꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯝꯄꯜꯁꯔꯤꯅꯦꯕ ꯇꯧꯗꯕ ꯌꯥꯗꯦꯕ ꯑꯣꯀꯦ ꯕ꯭ꯂꯗ ꯇꯦꯁ ꯍꯥꯟꯅ ꯇꯧꯋꯦꯕ ꯕ꯭ꯂꯗ ꯇꯦꯁ ꯍꯥꯟꯅ ꯐꯖꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯃꯥꯅ ꯄꯤꯕ ꯄꯣꯠꯇꯣ ꯍꯥꯟꯅ ꯇꯧꯔ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨ ꯍꯤꯗꯥꯛ ꯀꯥꯞꯄꯗꯤ ꯗ꯭ꯔꯤꯞꯀꯤ ꯇꯥꯏꯞꯇ ꯌꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯨꯛꯇꯪ ꯁꯦꯀꯦꯟ ꯈꯔꯗ ꯀꯥꯞꯁꯤꯜꯂꯒ ꯂꯣꯏꯕ꯭ꯔꯥ ꯃꯁꯜꯗ ꯀꯥꯞꯄꯅꯦ ꯏꯟꯖꯦꯛꯁꯟ ꯑꯃꯨꯛꯇꯪ ꯋꯥꯟ ꯁꯣꯠ ꯑꯣꯏꯒꯗꯣꯏꯅꯦꯕ ꯀꯥꯞꯄꯁꯦ ꯑꯗꯣ ꯅꯪ ꯀꯌꯥ ꯀꯥꯞꯈ꯭ꯔꯦ ꯂꯥꯏꯐꯇ ꯑꯩ 42 ꯃꯨꯛꯇꯤ ꯀꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯥꯞꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤꯔꯥ ꯍꯞꯇꯥ ꯑꯅꯤ ꯀꯥꯜꯂꯒ ꯀꯥꯞꯄꯝꯃꯦ ꯍꯥꯟꯅ Okay. 100 mg something ꯑꯗꯨꯃꯥꯏꯅ ꯀꯥꯞꯄꯤꯉꯩꯗ ꯑꯗꯨꯗꯒꯤꯗꯤ ꯁꯨꯝ ꯗꯣꯁꯇꯣ ꯌꯥꯝꯈꯠꯂꯛꯀꯗꯣꯏꯅꯦꯕ Okay, okay. ꯑꯗꯨꯗꯩ 250 mg ꯑꯗꯨꯃꯥꯏꯅ ꯀꯥꯞꯄꯛꯄ ꯀꯥꯟꯗꯗꯤ ꯑꯃꯨꯛ ꯊꯥ ꯑꯃꯗ ꯑꯃꯃꯨꯛ ꯀꯥꯞꯄ ꯌꯥꯎꯋꯦ Okay. ꯑꯗꯨꯒ 3 weeks ꯀꯥꯜꯂ ꯀꯥꯞꯄ ꯌꯥꯎꯋꯦ Okay. ꯑꯩꯒꯤ ꯍꯣꯔꯃꯣꯟ ꯂꯦꯚꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯛ ꯁꯣ ꯇꯧꯔꯒ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯤꯅꯦꯕ ꯇꯧꯅꯤ Okay, 3 months ꯈꯨꯗꯤꯡꯒꯤ ꯇꯧꯋꯦ ꯑꯩꯒꯤ ꯑꯣꯀꯦ ꯑꯣꯀꯦ ꯂꯦꯚꯦꯜꯗꯣ ꯌꯦꯡꯉꯒ ꯗꯣꯁ ꯃꯔꯛ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯖꯁ ꯇꯧꯔꯤꯅꯦꯕ ꯋꯥꯡꯉꯒꯗꯤ ꯑꯃꯨꯛ ꯍꯟꯊꯅꯤꯡꯉꯥꯏ ꯀꯥꯞꯄꯅꯤ ꯅꯦꯝꯃꯒꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯨꯡꯋꯥꯡ ꯋꯥꯡꯍꯟꯕꯗꯤ ꯌꯥꯗꯦꯕ ꯑꯃꯨꯛ Okay, ꯍꯥꯏꯗꯤ okay. ꯆꯥꯡꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯀꯥꯞꯄꯦ ꯑꯗꯨꯗꯤ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤ ꯇꯧꯔꯀꯥꯟꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯧꯔꯀꯥꯟꯗ ꯀꯔꯤ ꯆꯦꯟꯖ ꯐꯤꯜ ꯇꯧꯒꯦ ꯍꯛꯆꯥꯡꯗ ꯆꯦꯟꯖꯦꯁꯁꯦ ꯚꯣꯏꯁ ꯆꯦꯟꯖ ꯂꯥꯛꯄ꯭ꯔꯥ ꯕꯣꯗꯤꯗ ꯈꯤꯇꯪ ꯅꯪꯒꯤ ꯑꯦꯅꯔꯖꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯦꯟꯖꯦꯁꯁꯦ ꯌꯥꯝ ꯂꯩꯌꯦ ꯈꯨꯌꯥꯝ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯃꯤ ꯑꯅꯧꯕ ꯑꯃꯅꯦꯕ ꯑꯩ ꯑꯣꯏꯈ꯭ꯔꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯄꯁꯨ ꯀꯣ ꯏꯁꯥꯅꯁꯨ ꯉꯛꯆꯩꯅꯦ ꯑꯍꯥꯟꯕ ꯊꯦꯔꯥꯄꯤ ꯍꯧꯕꯗꯒꯤ ꯆꯦꯟꯖꯦꯁꯁꯦ 1 month ꯑꯗꯨꯒ 15 days ꯑꯗꯨꯗ ꯑꯗꯨꯝ ꯑꯣꯟꯈ꯭ರೆ ꯑꯩꯁꯦ ꯆꯍꯤ ꯈꯔꯁꯨ ꯅꯧꯅ ꯀꯥꯞꯈ꯭ꯔꯦꯕ ꯑꯗꯨꯒ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨꯃꯥꯏꯅ 3 monthsꯇ ꯑꯣꯜꯂꯦ ꯍꯥꯏꯌꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ 1 month ꯑꯗꯨꯒ 15 days ꯑꯗꯨꯗ ꯑꯗꯨꯝ ꯈꯣꯟꯖꯦꯜ ꯑꯣꯟꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯣꯟꯕꯁꯦ ꯑꯃ ꯂꯩꯔꯦ ꯆꯦꯟꯖꯦꯁꯁꯦ ꯑꯗꯨꯗꯒꯤꯗꯤ ꯀꯣꯏ ꯍꯧꯔꯛꯄ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯃꯁꯛ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅꯦꯕ ꯐꯦꯃꯤꯂꯤꯟꯒꯤ ꯑꯗꯨꯒ ꯃꯁꯀꯨꯂꯤꯟꯗ ꯈꯤꯇꯪ ꯆꯦꯟꯖꯦꯁ ꯌꯥꯝ ꯂꯥꯛꯈ꯭ꯔꯦꯕ ꯁꯛꯇꯁꯨ ꯀꯣ ꯑꯗꯨꯗꯩ ꯁꯝ ꯌꯥꯝ ꯀꯦꯜꯂꯦ ꯍꯤꯗꯥꯛ ꯀꯥꯞꯄ ꯀꯥꯟꯗ ꯑꯗꯨꯒ ꯀꯨꯏꯔꯀꯥꯟꯗꯗꯤ ꯑꯃꯨꯛ ꯐꯔꯛꯑꯦ ꯁꯝꯗ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ ꯃꯁꯥ ꯃꯇꯣꯝꯇ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯑꯗꯨꯒ ꯆꯦꯟꯖꯦꯁꯁꯦ ꯑꯗꯨ ꯈꯣꯡꯒꯤ ꯃꯇꯨ ꯍꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩ ꯑꯗꯨꯗꯒꯤꯗꯤ ꯈꯨꯠꯀꯁꯦ ꯁꯤꯡꯂꯤ ꯊꯣꯛꯄ ꯍꯦꯜꯂꯛꯑꯦ ꯍꯥꯏꯗꯤ ꯅꯨꯄꯥꯒꯤ ꯃꯥꯒꯤ ꯃꯑꯣꯡꯗꯀꯣ ꯑꯗꯨꯒ ꯕꯣꯗꯤ ꯁꯇ꯭ꯔꯛꯆꯔꯁꯨ ꯌꯥꯝ ꯆꯦꯟꯖ ꯇꯧꯋꯦ ꯑꯩꯒꯤ ꯁꯤ ꯁꯒꯟꯁꯦ ꯍꯥꯟꯅ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯒꯟꯒ ꯅꯨꯄꯥ ꯑꯃꯒꯤ ꯁꯒꯟ ꯌꯥꯝ ꯈꯦꯠꯅꯩꯑꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯅꯨꯄꯥꯒꯤ ꯑꯩꯗꯤ ꯈꯣꯡ ꯃꯇꯣꯟꯗꯅꯤ ꯀꯣꯛ ꯃꯇꯣꯟꯕꯨ ꯆꯦꯟꯖꯦꯁ ꯂꯣꯏꯅꯃꯛ ꯂꯩꯌꯦꯕ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯑꯁ ꯌꯥꯝ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯍꯦꯛ ꯍꯧꯕꯗꯒꯤ ꯌꯥꯝ ꯊꯤꯅ ꯋꯥꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤ ꯇꯧꯔꯛꯄꯗ ꯑꯗꯨꯒ ꯆꯦꯟꯖꯦꯁ ꯃꯌꯥꯝꯗꯣ ꯎꯔꯀꯥꯟꯗ ꯂꯣꯏꯅ ꯑꯣꯚꯔꯀꯝ ꯇꯧꯕ ꯅꯨꯡꯉꯥꯏꯕꯅ ꯍꯦꯟꯈ꯭ꯔꯦꯕ ꯐꯤꯖꯤꯀꯦꯜ ꯅꯠꯇꯕꯤꯗ ꯍꯣꯔꯃꯣꯟ ꯀꯥꯞꯄꯁꯤꯅ ꯀꯣꯛꯇ ꯑꯩꯈꯣꯏꯒꯤ ꯃꯨꯗ ꯐꯤꯂꯤꯡꯒꯨꯝꯕ ꯈꯦꯠꯅꯔꯛꯄ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯑꯦꯅꯔꯖꯤ ꯂꯦꯚꯦꯜꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯦ ꯕꯤ
ꯑꯩꯁꯨ ꯈꯪꯗꯕꯩ ꯁꯨꯝ ꯍꯪꯉꯤꯅꯦ ꯁꯤꯒꯤ ꯋꯥꯁꯦ ꯅꯪꯅ ꯑꯦꯅꯤ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯅꯤꯡꯕꯁꯦ ꯈꯤꯇꯪ masculine activities ꯍꯥꯏꯕꯗꯤ ꯌꯥꯗꯦ but generally ꯁꯣꯁꯥꯏꯇꯤꯗ ꯅꯨꯄꯥꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯀꯣꯏ ꯆꯠꯊꯣꯛꯄ ꯕꯥꯏꯛ ꯊꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯅꯤꯡꯕ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯍꯦꯟꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯣꯏ ꯐꯤꯂꯤꯡꯗꯗꯤ ꯑꯩ ꯀꯩꯅꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯤꯂꯤꯡꯁꯦꯀꯣ ꯃꯤ ꯃꯥꯟꯅꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯏꯁꯥꯅ ꯐꯥꯎꯕꯗꯣ ꯑꯗꯨꯝ ꯍꯥꯏꯖꯒꯦꯕꯀꯣ ꯃꯨꯠꯇꯤ ꯌꯥꯝ ꯊꯤꯅ ꯆꯦꯟꯖ ꯇꯧꯋꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗꯤ ꯑꯦꯁ ꯑꯦ ꯇ꯭ꯔꯥꯟꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯍꯤꯡꯉꯒꯁꯨ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯊꯦꯔꯥꯄꯤ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯈꯖꯤꯛꯇꯪꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦꯕ ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯤꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦꯕ ꯑꯗꯨꯒ ꯊꯦꯔꯥꯄꯤ ꯇꯧꯕ ꯃꯇꯨꯡꯗꯗꯤ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯗꯦꯕ Okay. ꯃꯤꯅ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯈꯛ ꯅꯤꯡꯁꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯋꯦꯕ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯗꯦꯕ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯑꯗꯨꯒ ꯊꯦꯔꯥꯄꯤ ꯇꯧꯔꯤꯉꯩꯒꯤ ꯁꯤꯒꯤ ꯑꯗꯨꯒꯤ ꯖꯔꯅꯤꯗꯨꯗ ꯃꯨꯠ ꯆꯦꯟꯖꯁꯤ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯗꯤꯄ꯭ꯔꯦꯁꯟꯕꯨ ꯆꯠꯄ ꯌꯥꯏꯀꯣ Okay. ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯌꯥꯝ ꯈꯟꯖꯟꯕ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯔꯦ ꯍꯥꯏꯗꯤ ꯁꯥꯎꯒꯟꯕ ꯌꯥꯝ ꯊꯨꯏ ꯋꯥꯈꯟꯒꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯁꯦ ꯌꯥꯝ ꯊꯣꯛꯑꯦꯕ ꯃꯨꯠ ꯁ꯭ꯋꯤꯡꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯃꯤꯀꯨꯞ ꯑꯃꯃꯝꯗ ꯕꯠ ꯍꯣꯡꯕꯤꯅꯦꯕ ꯋꯥꯈꯟꯁꯦ ꯑꯗꯒꯤ ꯃꯈꯥ ꯇꯥꯕ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯣꯄꯔꯦꯁꯟ ꯇꯧꯒꯦꯅ ꯈꯟꯕꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯔꯛꯑꯦ ꯑꯩꯅ ꯊꯦꯔꯥꯄꯤ ꯇꯧꯕꯁꯦ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤ ꯇꯧꯗ꯭ꯔꯤꯀꯥꯟꯗꯒꯤ ꯑꯗꯨꯝ ꯈꯜꯂꯕ꯭ꯔꯥ ꯈꯜꯂꯦ ꯅꯣꯡꯃ ꯃꯃꯥꯡꯗꯒꯤ ꯑꯣꯄꯔꯦꯁꯟ ꯈꯜꯂꯦ ꯇꯧꯒꯅꯤꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯑꯗꯨꯝ ꯍꯥꯏꯕ ꯊꯦꯔꯥꯄꯤ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯁꯔꯖꯔꯤ ꯇꯧꯕꯅ ꯐꯩ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯁꯔꯖꯔꯤ ꯍꯥꯟꯅ ꯇꯧꯔꯒ ꯊꯦꯔꯥꯄꯤ ꯇꯧꯕꯅ ꯐꯩ ꯑꯗꯨ ꯃꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯦꯕ ꯑꯗꯣ ꯑꯩꯅꯗꯤ ꯑꯩꯒꯤ ꯄꯥꯝꯖꯕꯗꯤ ꯊꯦꯔꯥꯄꯤꯁꯦ ꯍꯥꯟꯅ ꯇꯧꯔꯀꯥꯟꯗ ꯄꯨꯔꯥ ꯅꯨꯄꯥ ꯃꯥꯜꯂꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯑꯣꯄꯔꯦꯁꯟꯗꯣ ꯇꯧꯒꯦꯅ ꯈꯟꯕ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ Okay. So operation tꯧꯕꯒꯤ process se kamaina tawi nangonda operation process haibadi hospital ama chatani nang tanarani khorni adugi process to natabida nangi body da kyam waba oi operation je nang khangobra haidi operation tawbase khoigi pangdaraga tawini ko but nangonda di minute kya da tawba oina feel tawi haidi operation table da lere kanda chat nang tumdharani tum hawala ba dem boiler ba do mane khalle yam thui okay thuna khalle ko somdadi pung khar changi ne ko pung khar di changi ne thuna khangi adu operation loibagi numit to adu numit to kyam wai kyam na tawi sigi pot sidi sigi aina hangi sidi any operation major operation tawi pang thabole mana doine ba but still kamain feel tawi wa bra do numit to oning maga phau bra oning ba dungum di phau de thoidok pa aingon di haidi operation tawrabagi khanau nae haidi pipe thingjin bagi tudagi di oning ba tawe ko ngau ba khot pa adu ta leire operation ek nungal adum khong chat bangang ni sai ga adu ai yang ga eda adum operation ahamba len ban min haji khajik tang di na ba di phau ga ni adum phau aingon di feel ka khajik tang di nae ahamba len ban to aduga nungala ga di dum phagre so operation tawdri kana nang na operation loiga wani khardi wani dum khanjarang ani ko but expectation du gi henna wabra handana wabra ti handa gre da aina khanjaru ba de ti numi mari ni mangani chatpa ngam da bi da phongda tara lei go khanje si khangre ba hamda kegino ha gan ai si achaw operation ma woni na aduga di nungala kan di kasu lei boyam je adu gi nang gi operation tawda drain hapado kamain phawi haidi drain yawda nam hainadaba mu oibra kasu kaide na khanbra adum used to oirakbra mina di drain hapkani na kina yam yawiba kina mandana khigi UK da USA foreign da di mi je drain hapa pam de kainga atopa technique na hotnaraga drain gi mahutta atopa process myam tawraga drain haptana bu tawna bu yawiba mina ai gi di drain hapi ga no bu kan haibi yawiba permission pi da doctor da drain hapagi so nang wakhanda drain hapaje yam awaba thabok no mina di hek hakchang ji da pipe ama lenga ubuji da yam ki boin khallebo kai khali nang drain matang ka hairun ai di kyam phau de da dum happy and haibi wani ba aingoda na ba haidi tumbada chepada nungai ta ba adum kyam leite ba adum haidi ai gi phattaba sing lei hori ba keido chatkinabagi wari ne ba aingoda kyam nungai ta ba adu drain do happy na aingoda tumba nungai ta ba adu gi haidi tension lei do keno ma pallaga tatlani adu tawni ha kyam leite ba isa bu khangde ba adu happy do de u bai wani ba isa de feel da ana ba ku chai ba kyam toilet cha thosin tawdi drain no pair dum tapa dum pair chatle okay kasu kai de ko comfortable dum oi ba aingon de kisu thoda leite okay adudi nangna drain do adum isana empty tawsabu dum hai ko hai sai na ta kasu awa boy de ko awa boy adagi yum da dum tawe isana okay fine adagi nangi operation tawulor ga nangi check up lakpa khotpa je kya rak ka tawi check up se aina pa ba kana 7 nasiga 7 times ka tawbaje tawda yade have laite adubu condition yenga healing mong do yenga for example nipple do heal tawi tawde na khalaga adu yengwane ba so nangi wakana nangi nipple do kyam tina tawi hedi
mi pura heal tawdabusu yawi pura nipple pura taraga scar lebusu yawi perfectly heal tawbusu yawi adu perfect natragasu nangi nipple do phajana survive tawbra graft oin thari na ko breast lothokraga adugi breast gi anobo phomda nipple graft thari leba so kamaina lagi hojik nipple condition haji tension gum di layek theba nipple je hingni or shini haba ingon tension am tlai deba yam khanjan deba kem khanjan deba hingera sigera adu line tamam laksai ne dum khaleba aduga isone di chan bagi haigadra adum phajana di hinge nipples aje phogi okay so operation loraga kai gum matam da perfectly shape se ta da yawi sometimes kitang skin ahin male hoba fat ki chang kha khena le hoba so but operation to bakanda yari gai perfect oina body honari ne doctor ma'am na ko adu nangi wakhanda nangi shape ti kamaina le yen khan ai shape ti ai shan dum yajar di comfortable dum oi jai ba haidi yam chinna kena to kurso aingon nungai horoi do shopudi aingon da haidi aina yajare na khale sang sida lei ja sidegi han nungai comfortable ba yeah okay so nangi whole experience the operation matang experience oi gira nangi life ki si experience nang any special point aina adugi point to putho hangrazu nangi side tagi nangna mayam da khanganingi hainingi haiba kai point legi aina haining basu kusin laite do operation tawgani haina ga haidi tawgada lei pot ta ki da ki haning deu haidi ai gumba transplant mayam hogolei dana hogala so mi ki ba yauna bra yawi ki do yawi friend circle da ki da tawda ba yaura ki bagi sum adu ki bagi haisa ai transplant haidi dumaina di kena tawja haidi therapy ga sum tawjiba kangu hai moina di kitang di ki bidi phawani ba compulsory khoisu akoina haidi sumaina therapy tawji mamangda haidi nupi ki ka kitang oju same rungda one patient ka oju nupi ki wakhani khalle kamai tawdu jano therapy tawsina du tawa da tawa khalle do therapy tawra ga pura ayu wakhan je pura hongra ganda nupa tho ka tawni da ka hai sumaina sigi tension dilla akan da ko yam boloi thorpo da boloi thorpo da hen thamoi jaw thorpo da ado ki basu lei ado ai na hainin di ki bi gano hai haidi kesu lei ba thawa na de haidi hing na kena to khot ba am ta lei te sida haidi ai na su khalle sun ya sumaina sang len ba khot ba ingon na ni tumba yaroi du ta kesu oram de nongala dum chat pa khot pa lang ba kem kena to na de aduna de ai ki bi ranu ki dresu yai harazu section bodi da ka oi tawdi major operation di dum oi dine ba ko adu ki dine na pang taw taw ji ya de ko adu ga fazana gyan ta na section na tawra ga di no mu gi operation ma'am taw nei ni major operation ma'am adu fazana section tawra di kasu na te have one ba ko okay so nangi after operation nangonda kari chathok jasin tawbada any dressing tawbo khopada hana degi hena comfortable feel tawbra nangi nangonda body the unwanted part am yarmi do adu yawdabdagi nangi any activities tawbada ya free oi sa se okay pura khangyang ge da haidi aina pamjaba do phange ko na khan bada su adu khoi hi appearance ka dum lai da sir adu matang da hamba dressing tawbada adu di yam sengna hamba lok thobu mi de khara pakhat boy haidi kamai leiram duino khan bada wakhan da ko haidi ai gi shape tu bu kamai leiram duino adu di nipples adu ata haidi tension di khajik tang di lei ba wakhan da kamai na oiram duino khan bada adu ura kan da di adum awab da loi phagre haidi ai hana leiram ba phibam du dagi operation je tawra matung da ai ngonda yam tina comfortable su oire aduga yam freely ina chathok chasin tawba kenoma chening chaning wa yam nungai gi do okay punsi da kwadi awaba polum thang dagi ba mana gre ba ha uba no mi dressing ge okay so atopa transplant gida atopa kai operation tawna gi kai gami noi circle nang na khangna ba missing da khana ba leibra natraga nangi oina su atopa atei su process tawgi ni leibra natraga sina dum complete oira gi na khanbra ai complete oira sina oira ya last ama tawgi ni one more process atei khar tawgi ni na khallebu ko so adugi natabida top surgery gi matang da di adum mapan lam da chatpa da ka oibra sida dum tawbi yara okay ai wakhan de mapalam de chatlaga tawrsu sida tawrsu chap manare hoi adugi wadani khan just like hoi eyelid surgery to bodu maina manipur da adum top surgery je world class tawni do all over the world class technique tawni do adu adum tawe ko aduna kasu kana de pan chatpa bai atopa side tawna da ba process kharagi damakta for example mi je nose surgery da yamna kopna tawba nose surgery guma mi korea chatna biyawi turkey chatna biyawi sex reassignment gi damakta india da gi mi kai chatna haba foreign da khangbra thailand guma da chatni kai mai khar chatni hai ko adumaina tam na side su loin tawba in the future yarakani okay so last point anything amtanga
ꯊꯝꯃꯝꯃꯣ ꯑꯗꯨꯒ ꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯂꯩꯁꯜꯂꯁꯦ ꯂꯥꯁ ꯄꯣꯏꯟꯁꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯠꯂꯝ ꯄꯨꯊꯔꯦ ꯍꯥꯏꯁꯦ ꯀꯅꯥꯝꯇꯗ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯕ ꯁꯔꯗ ꯀ꯭ꯔꯤꯗꯤꯠꯁꯦ Okay, thank you. ꯁꯔꯗ ꯍꯥꯏꯗꯤ ꯑꯩ ꯄꯩꯁꯥ ꯐꯅ ꯂꯩꯔꯁꯨ ꯑꯩ ꯂꯥꯛ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯍꯟꯕꯗꯤ ꯉꯝꯗꯦꯕ Okay. ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯍꯟꯕꯗꯤ ꯁꯔꯗꯅꯦꯕ ꯑꯗꯣ ꯁꯔꯗ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ Plus ꯅꯪꯒꯤ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤ ꯇꯧꯈꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯨ ꯍꯣꯏ ꯃꯣꯏꯁꯨ ꯇꯧꯅꯤ ꯀꯩꯗꯧ ꯇꯧꯋꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯂꯣꯏꯅꯃꯛ Yes. Everyone hero test ꯇꯧꯕꯤꯈꯤꯕ ꯃꯤꯁꯤꯡꯁꯨ ꯅꯔꯁꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯂꯣꯏ ꯌꯥꯎꯔꯦ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯥꯁꯇ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠꯇꯨꯅꯁꯨ ꯈ꯭ꯋꯥꯏ ꯃꯔꯨꯅꯤꯀꯣ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯃꯤ ꯑꯇꯩ ꯂꯩꯔꯁꯨ ꯗꯣꯛꯇꯔ ꯂꯩꯔꯁꯨ ꯅꯔꯁ ꯂꯩꯔꯁꯨ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯅꯪꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯐꯦꯃꯤꯂꯤꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯕ ꯌꯥꯎꯏ ꯑꯗꯣ ꯃꯣꯏꯁꯤꯡꯒꯤ ꯐꯦꯃꯤꯂꯤꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯝꯇꯪ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗꯗꯤ ꯑꯗꯨꯒꯤ ꯁꯞꯄꯣꯔꯠꯇꯣ ꯐꯪꯉꯕꯅꯤꯅ ꯁꯞꯄꯣꯔꯠꯇꯣ ꯅꯪꯉꯣꯟꯗ ꯎꯠꯂꯁꯨ ꯃꯣꯏ ꯋꯥꯈꯟꯗ 50% ꯑꯣꯏꯔꯝꯕ ꯌꯥꯏ 100% ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯪꯗꯦ ꯕꯠ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕ ꯐꯦꯃꯤꯂꯤꯁ ꯈꯔꯁꯨ ꯂꯩꯔꯝꯈꯤꯅꯤ ꯑꯗꯨ ꯃꯣꯏꯗ ꯌꯥꯝ ꯂꯩꯌꯦ ꯆꯥꯝꯃ ꯃꯅꯨꯡꯗꯁꯨ ꯆꯥꯝꯃ ꯂꯩ ꯍꯥꯏꯕ ꯆꯞ ꯃꯥꯟꯅꯩ 20 ꯁꯦꯀꯦꯟꯁꯇ ꯈꯔ ꯃꯤꯅꯤꯠ ꯑꯃ ꯑꯗꯨꯗ ꯀꯩꯅꯣꯝ ꯍꯥꯏꯔꯝꯃꯨꯅꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗꯁꯨ ꯀꯣ ꯂꯩꯌꯦꯕ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯑꯗꯨꯒ ꯇꯦꯟꯁꯟꯁꯦ ꯑꯗꯨꯝ ꯂꯩꯔꯒ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯈꯤꯕꯁꯨ ꯂꯩ ꯑꯩꯒꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯇꯥꯕꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯗꯤ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠ ꯐꯪꯉꯕꯅꯤ나 ꯑꯩ ꯐꯖꯅ ꯐ꯭ꯔꯤꯂꯤ ꯍꯤꯡꯕ ꯉꯝꯃꯦꯕ ꯂꯥꯏꯐꯇꯣ ꯑꯗꯨꯒ ꯃꯣꯏꯗꯗꯤ ꯐꯪꯉꯝꯃꯣꯏꯀꯣ ꯍꯥꯏꯕꯗꯣ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯐꯪꯗꯕꯗꯣ ꯑꯩꯁꯨ ꯐꯪꯉꯛꯇꯦꯕ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨ ꯌꯥꯗꯦ ꯇꯧꯒꯅꯣ ꯈꯣꯠꯀꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯨ ꯇꯦꯟꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯐꯪꯈꯤꯕ ꯑꯋꯥ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯐꯪꯉꯦꯕ ꯃꯤ ꯃꯌꯥꯝꯁꯤꯗꯁꯨ ꯍꯥꯏꯗꯤ ꯑꯩꯒꯨꯝꯕ ꯀꯌꯥ ꯐꯪꯉꯦꯕ ꯑꯗꯨꯗꯣ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯕꯩꯅꯦꯕ ꯑꯗꯣ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯗꯤ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯑꯀꯥꯟꯗ ꯀꯅꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤ ꯇꯨꯁꯤ ꯅꯪ ꯁꯞꯄꯣꯔꯠ ꯐꯪꯉꯝꯅꯤꯅ ꯑꯗꯨ ꯅꯪ ꯃꯦꯟꯇꯦꯂꯤ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯤꯅ ꯅꯪꯅ ꯀꯩꯅꯣꯝ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯔꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯂꯥꯏꯐꯁꯤꯗ ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯦꯝꯕꯤꯁꯟꯒ ꯂꯥꯛꯄ ꯈꯣꯠꯄ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯦꯟꯇꯦꯂꯤ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯤ나 ꯍꯣꯏ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯤ나 ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯐꯪꯗ꯭ꯔꯤꯀꯥꯟꯗꯗꯤ ꯁꯤꯒꯤ ꯋꯥꯈꯟꯁꯤꯅ ꯁꯤꯗꯪ ꯈꯟ ꯂꯩꯔꯒ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯊꯣꯛꯄ ꯉꯝꯗꯕ ꯑꯣꯏꯕ꯭ꯔꯥ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯝꯗꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯣꯠꯅꯅꯤꯡꯕ ꯀꯌꯥ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯐꯥꯎ ꯁꯦꯝꯖꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯅ ꯑꯇꯣꯞꯄ ꯂꯥꯝꯖꯅꯤꯡꯗꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯁꯣꯏꯔꯕꯅꯤꯀꯣ ꯈꯟꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯏꯔꯒꯗꯤ ꯏꯖꯨꯀꯦꯁꯟꯗ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯛꯑꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯃꯛꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯒꯦꯅ ꯆꯪꯉꯨꯔꯁꯨ ꯑꯩ ꯏꯁꯥꯁꯦ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯩꯕ ꯐꯤꯕꯝꯗꯣ ꯎꯖꯕ ꯀꯥꯟꯗ ꯑꯩꯅ ꯄꯥꯝꯖꯗꯕꯒꯤꯀꯣ ꯑꯩꯒꯤ ꯋꯥꯖꯕꯗꯣ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯁꯨ ꯌꯥꯝ ꯁꯣꯏꯔꯛꯄꯗꯣ ꯑꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯔꯕꯅꯤꯅ ꯏꯁꯥꯁꯦ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯤꯡꯉꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯖꯨꯀꯦꯁꯟ ꯔꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯐꯖꯅ ꯑꯣꯟꯁꯤꯜꯂꯒꯦ ꯑꯗꯨ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯦꯝꯗꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯉꯕꯅꯤꯅ ꯅꯍꯥꯟꯒꯩ ꯀꯨꯞꯅ ꯈꯟꯖꯟꯕ ꯉꯝꯗꯕ ꯃꯌꯥꯝꯗꯣ ꯍꯣꯏ ꯂꯣꯏ ꯉꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯦꯝ ꯇꯧꯅꯤꯡꯉꯦ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯔꯣ ꯍꯣꯏ ꯁꯔ ꯊꯦꯡꯛ ꯌꯨ ꯕꯦꯁ ꯑꯣꯐ ꯂꯛ ꯊꯦꯡꯛ ꯌꯨ ꯁꯔ